ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯒꯗꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯏꯁꯨ ꯇꯧꯔꯛꯂꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠꯄꯨ ꯁꯥꯁꯤꯟꯅꯕ ꯑꯁꯥꯕꯁꯤꯡꯗ ꯂꯧꯐꯝ ꯊꯣꯛꯄ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯂꯧꯔꯒ ꯄꯤꯔꯝꯂꯦ ꯍꯥꯏꯕ ꯊꯧꯗꯣꯛꯁꯤꯕꯨ ꯊꯣꯛꯍꯟꯐꯝ ꯊꯣꯛꯄ ꯊꯧꯗꯣꯛꯂ? ꯋꯥꯊꯣꯛꯁꯤꯗꯅ ꯂꯣꯀꯦꯜ ꯃꯔꯤ ꯆꯦꯟꯅꯔꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨꯗꯤ ꯑꯃꯔꯣꯝꯗ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄꯅꯤ ꯂꯥꯛꯄꯅꯤ, ꯃꯈꯣꯏꯅ ꯄꯥꯏꯐꯝ ꯊꯣꯛꯄ ILPꯕꯨ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯍꯨꯔꯥꯟ ꯂꯥꯟꯅꯥꯗ ꯀꯣꯝꯅ ꯐꯪꯅꯕ ꯍꯨꯝꯃ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯇꯕ ꯊꯕꯛ ꯍꯨꯔꯥꯟꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤꯅ ꯃꯅꯝ ꯇꯠꯅꯕꯁꯨ ꯌꯩꯒꯗꯕꯅꯤ, ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛꯁꯨ ꯄꯤꯒꯗꯕꯅꯤ꯫ ꯊꯥ 15 ꯁꯨꯖꯤꯜꯂꯛꯂꯕ ꯂꯥꯟꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯉꯝꯗꯅ ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯡꯗꯧ ꯆꯣꯡꯕꯗꯧꯅ ꯆꯣꯡꯖꯔꯕꯁꯨ, ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯜꯅ ꯁꯤꯛꯄ ꯐꯥꯎꯕꯒ ꯄꯥꯡꯈꯛꯅꯕ ꯀꯔꯤꯃꯠꯇ ꯇꯧꯖꯕ ꯉꯝꯖꯗ꯭ꯔꯕꯁꯨ, ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯤꯗꯗꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯂꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯂꯛꯄ ꯉꯝꯗꯅꯕ ꯃꯔꯨ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯐꯨꯛꯇꯣꯛꯍꯧꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯆꯪꯂꯛꯄ ꯃꯌꯥꯡꯅ ꯂꯣꯀꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯒ ꯂꯧꯗꯨꯅꯔꯒ ꯁꯦꯟꯗꯣꯡ ꯌꯦꯟꯅꯔꯝꯂꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯨ ꯑꯣꯏꯕ, ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯅ ꯀꯃꯥꯏ ꯇꯧꯕ? ꯃꯈꯣꯏꯁꯤꯕꯨ 3ꯔꯦꯠꯁꯨꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦ ꯀꯃꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯇꯣꯂꯣꯞ ꯐꯪꯂꯕꯁꯨ ꯁꯨꯀꯣꯟ ꯀꯣꯟꯅꯕ ꯉꯝꯗ꯭ꯔꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯣꯏꯔꯕꯖꯥꯠꯂ? ꯅꯠꯇ꯭ꯔꯒ ꯑꯔꯦꯝꯕꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯤꯋꯥ ꯐꯥꯎꯕ ꯂꯦꯝꯅ ꯃꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯒꯨꯝꯂꯗꯅ ꯍꯨꯔꯥꯟ ꯆꯥꯛꯆꯥ ꯇꯧꯔꯝꯂꯤꯕꯖꯥꯠꯂ? ꯑꯍꯦꯟꯕ ꯁꯦꯜ ꯐꯅ ꯌꯥꯝꯅ ꯄꯥꯝꯂꯕ ꯐꯥꯎꯕꯗ ILP ꯃꯛꯇꯗ ꯇꯧꯁꯤꯜꯂꯝꯕꯁꯤꯗꯤ ꯆꯨꯝꯕ꯭ꯔꯥ, ꯍꯧꯅꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯁꯤꯕꯨ ꯃꯔꯅꯥꯏꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯊꯨꯝꯅꯕꯒꯤꯗꯃꯛ ꯃꯃꯥ ꯂꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯈꯣꯏꯁꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯍꯥꯏꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯅꯤꯡꯊꯤꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯒ ꯃꯈꯨꯠꯁꯤꯡꯗꯨ ꯁꯥꯗꯟ ꯊꯥꯔꯒ ꯀꯛꯀꯗꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯧꯗꯣꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯊꯧꯔꯥꯡꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯍꯟꯗꯨꯅ ꯆꯥꯍꯟꯕꯒꯤ ꯊꯕꯛꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯦꯆꯤꯅꯔꯤꯁꯤꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯍꯜꯂꯣꯏ, ꯊꯤꯡꯒꯅꯤ ꯑꯃꯁꯨꯡ ꯐꯒꯠꯀꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯦ ꯑꯃꯗꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯂꯦ ꯍꯥꯏꯗꯨꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯈꯨꯠꯁꯝꯅꯔꯒ ꯂꯦꯞꯄꯨꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅ ꯂꯩꯉꯥꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ, ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ILP ꯆꯠꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯁꯦꯝꯕꯔ 11, 2018ꯗ ꯑꯣꯔꯗꯔ ꯊꯣꯔꯛꯈꯤꯕꯗꯒꯤ ꯆꯠꯅꯔꯕ ꯍꯧꯍꯜꯂꯛꯂꯕꯅꯤ ꯍꯥꯏꯔꯕꯁꯨ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯑꯉꯥꯡꯗꯧꯅ ꯅꯥꯎꯁꯣꯟꯅꯕꯒꯤ ꯃꯊꯛꯇ ꯈꯣꯡꯒꯛꯂꯥꯏ ꯆꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯊꯕꯛꯇꯨꯕꯨ ꯄꯣꯔꯣꯡ ꯊꯣꯛꯍꯜꯂꯝꯕ ꯆꯨꯝꯕ꯭ꯔꯥ? ꯊꯤꯒꯠꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ SITꯗ ꯄ꯭ꯔꯞ ꯁꯤꯟꯅꯔꯒ ꯄꯟꯊꯗꯅ ꯊꯤꯖꯤꯟꯅꯕ ꯍꯧꯍꯜꯂꯨ꯫ ꯀꯥꯞꯁꯤꯟ ꯂꯧꯁꯤꯟꯅꯗꯨꯅ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨꯒ ꯍꯥꯏꯖꯔꯛꯄ ꯇꯧꯔꯨꯅꯨ, ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯣꯟ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ JCILPSꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ILPꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ, ꯃꯍꯩꯔꯣꯏ ꯑꯃ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯈꯔꯅ ꯎꯠꯇꯒꯤ ꯍꯩꯖꯤꯟꯕ ꯌꯥꯕ꯭ꯔꯥ? ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛꯄꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯒꯅꯤ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.